Akashvani Imphal, Maibam Dwijamani na pau pazari, ahanbada maroiba pau. Electoral roll gi qualifying date hana sahi amada amuktang oirambadu sahi amada marirak oiragani hairi. Kendra gi mapal thoram Raja Mantri Dr. R.K. Ranjan hairi, Bharat ki sel thumgi growth asi COVID matungda singthani ngai oina phagalagli. Manipur dang asi COVID ki anoba case taramanga thengnaki mioi amata sikhibagi pau leite. Ngaksel Mantri Rajnath Singh na hairi, Pradhanmantri Narendra Modi asi Mahatma Gandhi ki hek matungda lakpa miyamgi ihul khangbalu singba amani. Amasung Anisuba Manipur Olympic Games Imphal gi mapal Gangte bungda ngasi loisinkhre. Imphal West na punatakaman sani humpumapan phangduna medal telida khwaidagi makok tare. Electoral roll ki qualifying date hana sahi amada amuktang oirambadu sahi amada marirak oiragani. Raja ki Chief Electoral Officer CEO na sababati oiduna maki office ta tongan ba rajniti dol taragi mihut sing yawba mifam amada wafam asi CEO Manipur Rajesh Agrawal na phongdokhibani. Magnai Election Commission of India ECI na prastab torupagi matung ina Law and Justice Mantraloy na Representation of the People Act 1950 amadi Representation of People Act 1951 semdok semjin tawre. Masida electoral roll gi qualifying date hana sahi amagi January ama oirambadu semdok laba ek sing asigi matung ina qualifying date asi January ama April ama July ama masung October ama oiragani. Semdok laba ek asigi matung ina sahi tara taret helaba miyo singna electoral roll da ming hapsin nabagidamag makhoi gi maming pisilakpa yagani. January amada sahi tara nipan sugadabani haina ngai begi wafam leiraroi. Semdok laba ek asigi matung ina voter singna electoral roll da sungsoi soidana Aadhaar link tawgadabani. Magna hai Form 6 na anoba registration tawbada sinagani. Form 7 na registration tawriba adu maram sai sai de putokpa amadi muthatpagi thabakte sizinagani. Form I na ming semdok semjin tawba amadi mayum makai hongdok hongjin tawba singda sizinagani. Ngasigi mipamaduda tongan ba rajniti dol sing All India Trinamool Congress, Bharatiya Janata Party, Communist Party of India, Communist Party of India Marxist, Janata Dol United, Indian National Congress, Nationalist Congress Party, National People's Party, Naga People's Pranamadi, People's Democratic Alliance ki mihut sing yauki. Kendra ki mapal thoram Raja Mantri Dr. R.K. Ranjan hairi, COVID laisat ki matungda Bharat ke sel thungi phibam singthani ngai oiba maungda phagalagli. COVID-19 laisat na sohon khiba sel thumgi samasya sing lebak asina ningthi na ko anbangamle. Lebak ki Pradhanmantri Narendra Modi na reform, perform amasung transform haiba mantra ase sizinaduna ningthi na lengak padigi lebak asigi sel thumgi phibamda ningthi na awon purakpa ngamle. Indonesia gi Jakarta da leiba Mandarin Oriental da Indonesian Chambers of Commerce na sinduna pangthokpa thoramamada wa ngangmada mantri na hai Bharat Sarkar gi Production Link Incentive Scheme na Bharat ki sel thumgi phibam sada nipan hengan bangamkani. Mangna hai leibak asida entrepreneur sing ningthi na yokatuna hojik phawbada startup lising humbudra yehon bangamle. Mantri na hai leibak asida infrastructure gi phibam ningthi na phaganaduna sakti lereba leibak ama ohen bangamle. Leibak asina Pradhanmantri Gati Shakti Project hodoktuna Pradhanmantri gi Atma Nirbhar gi khongthang ningthi na mai pan bangamle. Dr. Ranjan hai. India has prepared a national master plan for the Pradhan Mantri Gati Shakti project, unveiled by Prime Minister Shri Narendra Modi ji as an important part of Prime Minister's Atma Nirbhar Bharat vision. This provides the investment opportunity of $1.5 trillion under the National Infrastructure Pipeline. I would also like to mention that the kind of digital transformation is taking place in India today. It has never been seen in the world stage. The value of Indian digital economy will reach $1 trillion by 2025. Pisa Lonsa gi lamda thoido hendokpa mato pangthokpa mayo singda Padma Award
Sant Kabir Award National Award amadi State Award piduna phisa lonsa gi thabakta hena phagalanaba kendra sarkar na honaduna lagli Asugumba award phanglaba miyoi singda phisa lonsa da mateng oinanabagi damak makhoida tha gi lupa lising nipan piduna lagli Award ti phanglaba selgi tengbang di phangdriba phisa lonsa toriba masagi income sahida lupa lakh ama yodaba miyoi singda selgi tengbang asi launa nabagi damak mari lenaba se sang singa loinana Weber Service Center porompa taming thagalakpa yagani hairi Protection of Women from Domestic Violence Act 2005 haibi hiramda online capacity program ama Tamenglongda ngasi pangthokre National Legal Services Authority gi makhada Manipur State Legal Services ki miyeng makada thoromadu District Legal Services Authority Tamenglong na sinbani thoromadu da ain gi lamda khang herba miyoi kayana wangangki Tamenglong amasung None Jilla gi paralegal volunteer singsu thoromadu da saru yakhi Imphal gi Jenims Hospital da tha sigi kunmari da angang nupa masa ama laikhidabadu magistral inquiry tawragani hairi National Human Rights Commission Nai Delhi na khangalapagi matungina magistral inquiry adu kairau bitragi subdivisional magistrate na tawgani inquiry adu Imphal SK Deputy Commissioner gi office complex sadagani kanagumba sakhi pining basingna office complex asida laglaga piraba yagani hairi tabiri ba pawasi Akashbani Imphal dagini Manipur da ngasi COVID ki anoba case taramanga thengnaki miyoi amata sikibagi paw leite Raja gi haksel bibag na ngasi numudang thokpa cherol amadhai ngasi COVID ki sample samanga tara test obagi manungda miyoi tara manga adu positive oiba thengnaki bani ngasi positive oikiba singi manungda Imphal West gi nipan Imphal East amasung Bisnupur tagi ani yauri masi tharaga hojik phawbada raja sida COVID positive oikiba migi masing lakh ama lising kunthra mapan satruk marbudra taret sure ngasi gi oina positive oikibigi sang sada ani dasmik mapanni Assam Rifles ki More Battalion amasung Manipur Police ki apun makangpuna More da leiba yum amada thibu humbagi thabak sathabada malem gi kaithel da lupa koti ama henbagi drug phare akaknaba pawma phangmadagi yum aduda sangsinbada WY tablet lising kun satruk phagat khemadi seloina lupa lakh ama lising taratare so phagat khi Makataba angi thabak sathanabagi damak polam sing aduga loinana imung adugi miyoi sing More Police Station da sinakrai Assam Rifles ki Phundrei Battalion Sandel Jilla gi Saluk Village da pre-recruitment training ama ngasi pangthokre na singbu lanmi da sanghanabagi apamba ponabagi pandam da pangthokiba thoromadu da lamdam adugi naha kuni pana saru yakhi 11 kV Lamlong Feeder hayeng ayuk pung tara dagi nungthil pung mari fawba shutdown togani masi jungle cutting amadi samjin sajin begi thabak tawnabani hairi maramaduna Lamlong Bazar Ukhrul Road Khurai Tinsit Road Konsam Leikai Kongpal Top Sanjen Bamamadi Takhel area singda hairiba matam asida mai phangloi haina Manipur Power Distribution Company Limited ki cherolaman hairi Manipuri Ras Lila gi lamda masak nairibi amasung Jawaharlal Nehru Manipur Dance Academy gi visiting guru Ras Sutradhari oirambi Khulem Leipak Lotpi Devi hokiba nomaiju numita masagi anaba amana maram oiduna leikhidre Magna leikhidabada Jawaharlal Nehru Manipur Dance Academy gi office staff Oza Guru artist amadi mahiroi singna awaba phungtokre awaba phungtokpagi mifam ama academy asigi auditorium da ngasi pangtokhi Sagnai Rabi Kala Premi asina leikhidabada Manipuri Kala Sanskriti gi thoidokna Ras ki lamda mention bang ngamlaroidaba ahangba ama leiragani haina mifam adu da saru yakibasingna phungtokhi Leikidrabigi mafamda ikai khumna boltuna minute ani 2 minute lepki panbayai Leikidrabi Leipak Lotpi Devi na torama thabak thorum singbu sakhangduna Manipuri State Kala Academy na State Award piduna ikai khumnaki Sangeet Natak Academy Nai Delhi nasu Academy asigi award na singbu piduna ikai khumna ba utki Akashbani Imphal dagi paw tabiri Ngakshel Mantri Rajnath Singh na hairi Pradhan Mantri Narendra Modi asi Mahatma Gandhi gi hek matungda lakpa miyam gi ihul khangba lusingba amani Pradhan Mantri gi lengak asi atopa dol sing gi lengak ka kaidonungda sangdamnaba yararoidaba lengak amani haina phungtokhi Architect of the New BJP haiba lairik ama Nai Delhi da phomagi thoramda wa ngangmada mantri hai Pradhan Mantri Narendra Modi na lengak asida matau karamna ahongba purakpagi haibadu leibaki miyamga mahaka hathengna unaba asina takle Mangnai Pradhan Mantri na BJP asi Mikhal da mai pakanba masin puthokpaga manare Hauki ba sahi nipan asida kendra da BJP gi lengak na leibak asida ahongba kaya purakpa ngamle miyam na su lengak asida thajaba thamli haina su mahana phungtokhi Assam ki Mukhyamantri Himanta Biswa Sarma hairi
BJP lengak lakpadagi awang nopok lamdam asi saukhat maikaida ningthina sangsin mangamle Guwahati da BJP gi anobo office sama October 9 da sangaragani masida kendra gi lusingba sing saruk yagani hainasu mahangna phungdokhi Guwahati da dol asigi North East office Padma Bhavan Sangabi gi thoramda Manipur gi Mukhyamantri Nongthoma Biren su saruk yakhi tormadu da wangang bada Sri Biren hai leibak asida BJP lengak lakpadagi awang nopok lamdam gi miyam santi leinamati tangdu leitana hingba ngamle Anisuba Manipur Olympic Games Imphal gi mapal Gangte bungda ngasi loisankre numit mangani subna tongan ba masana kunthra marida sanaroi lising taruk henbana saruk yakiba games asigi loisanbagi thoromda Raijagi Youth Affairs amasung Sports Mantri Govindas Konthojam Haksel Mantri Dr. Sapam Ranjan Social Welfare Mantri Haikham Dingo Mati Manipur Olympic Association gi President MLA Radhesh Shamna Singba lusingba singna saruk yakhi Toromadu da games asida Mars Pars yauna masana kayada makok matang tarabasingda mana mathumsu yanthokhi Games asida Imphal West na sanagi sam ahum lupagi marbudra taruk senjengi humbudra phangduna medal telida khwaidagi makok thangki Imphal East na sanagi marbudra mapan lupagi marifu mari senjengi marifu mapan phangduna anisubadaduga Bisnupurna sanagi humphumanga lupagi kunthra mathoi masung senjengi nifu phangduna ahum subatare Sama kunthra mathoi soba edition Duran Cup ki Group C gi match da Imphal gi Khumul Lampak Main Stadium da hojik Hyderabad FC amasung Neroka FC sanari match asigi ahan bahab fawda Hyderabad FC na Panjil ani soino da mangjil thari BJP gi National President JP Nadan Hairi Kendra da Pradhan Mantri Narendra Modi ni lusingba BJP lengak lakpadagi awang nopok labdam gi miyam santi amasung tangdu leitana leiba ngamle Modi lengak na awang nopok lamdamda matam supagi oina santi thambang ngamlagani hainasu mahangna thajaba phungdokhi lengak asi lakpadagi awang nopok lamdam asida lambi thonggi phibam ningthina phagale Congress na palingi matamda lamdam asigi miyamgi ihul khangna thabuk toramde masina dol aduda makhoina thajaba thamde Srinadan hai BJP lengakti imung amatagi miyoina sasan toba lengak nate miyamgi ihul khangna thabuk toba dolni awang nopok lamdamda leiriba ngamkhaigi samasya sing athuba matamda loisinduna irang thoktaba lamdam ama oiragani haibigi thajabasu mahangna phongdokhi Leibak sinba thungna chathariba COVID-19 gi vaccination drive asida hojik phawada vaccine asigi dose koti chani tarani thoi lakh 18 hena kapangamle Haksel Mantralay gi paun hai haukiba pung kunmadi khaktada vaccine asigi dose lakh 13 hena kapki hariba matamasida laiset asidagi miyoi lising kuni thoi hena naba pharakhi masi tharaga hujik phawbada leibak asida laiset asidagi naba phakhiba migi masing koti mari lakh 19 hele naba pharakpagi sang chada marbudra nipan dasmik taruk ni Maragasida haukiba pung kunmarida laiset asigi anoba case lising manga thengnaki hujik leibak asida active case lising humpu manga leiri Mapal Thoram Mantri S. Joy Shankar hayang United Arab Emirates ta chatkani mahangna tara mari subba Bharat UAE Joint Commission mifam amasung ahum subba Bharat UAE Strategic Dialogue ta UAE ge Mapal Thoram Mantri ga punna sabapati oiminagani numit humni gi khongset manungda Sri Joy Shankar na UAE gi tongan bulusing basinga unagani Mapal Thoram Mantraloy hai Sri Joy Shankar gi khongset asina Bharat amasung UAE gi leinariba mari amuk hanna yengsinbagi kudong saba phanglagani aroibada maroiba pawamuk electoral roll gi qualifying date hana sahi amada amuktang oirambadu sahi amada marirak oiragani hairi kendra gi Mapal Thoram Raja Mantri Dr. R.K. Ranjan hairi Bharat ki sel thumgi growth asi COVID matungda singthaningai oina phagalagli Manipurda ngasi COVID ki anoba case 15 thengnakhi miyoi amata sikhibigi paw leite Ngaksel Mantri Rajnath Singh na hairi Pradhan Mantri Narendra Modi asi Mahatma Gandhi gi hek matungda lakpa miyamgi ihul khangba lusingba amani amasung anisuba Manipur Olympic Games Imphal gi Mapal Gangte bungda ngasi loisinkhre Imphal West na punatakaman chani humpumaphan phangduna medal telida khwaidagi makok tare Paulo Isare